ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯍꯔꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯏꯃꯥ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯋꯥꯠꯇꯅ ꯂꯩꯔꯤ꯫ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯀꯣꯏꯕꯁꯤꯡꯗꯁꯨ ꯆꯤꯡ ꯄꯥꯠ, ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯎ ꯋꯥ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤꯍꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯑꯉꯥꯡ ꯑꯣꯏꯅ ꯃꯤꯍꯦꯟꯗ ꯌꯨꯝ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯁꯤꯃꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯏꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯆꯥ 2 ꯂꯩꯔꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯐꯖꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯃꯤꯍꯦꯟꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯆꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯀꯞꯂꯤꯕ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯀꯟꯅ ꯊꯦꯝꯅꯅꯕ ꯂꯥꯛꯅꯔꯤ꯫ "ꯑꯣ, ꯏꯁꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ, ꯀꯞꯄꯗꯣ ꯇꯣꯛꯑꯣꯕ." ꯑꯉꯥꯡꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ, ꯍꯦꯟꯅ ꯍꯧꯅ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯃꯤꯍꯦꯟꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯂꯤꯛꯂꯥꯏ, ꯑꯉꯥꯡ ꯀꯞꯄꯤꯗꯨꯕꯨ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯣ?" ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯆꯥꯛ ꯈꯤꯇꯪ ꯏꯟꯐꯤꯕꯅꯤ, ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯃꯁꯥꯁꯦ ꯏꯁꯦꯡ ꯁꯦꯡꯗꯕꯒꯨꯝ ꯇꯧꯏ." "ꯑꯗꯨꯗꯤ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯅꯕ ꯇꯧꯍꯧꯁꯤ." "ꯍꯣꯏ, ꯇꯥ ꯃꯤꯍꯦꯟ, ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯄꯝꯕꯤꯔꯝꯃꯨ." "ꯍꯣꯏ, ꯄꯤꯔꯣ ꯑꯗꯥꯏ." ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯑꯉꯥꯡꯗꯨ ꯃꯤꯍꯦꯟꯗ ꯄꯤꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯞꯄ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯛꯁꯪꯗꯗꯤ ꯅꯥꯎꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯆꯠꯄꯗ ꯆꯥꯕ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯍꯦꯟꯁꯨ ꯆꯥꯛ ꯅꯨꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯍꯦꯟ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯑꯋꯥꯕ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯆꯥꯎꯕꯅ ꯊꯕꯛ ꯁꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯍꯦꯟ ꯏꯕꯣ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯤ ꯐꯩꯍꯦ." "ꯑꯦ, ꯂꯥꯏꯕꯛ ꯐꯔꯤꯁꯤꯅ ꯀꯔꯤꯗꯅꯣ? ꯅꯨꯄꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯉꯥꯡ ꯑꯃ ꯂꯧꯁꯤꯜꯂꯦ, ꯅꯆꯥꯁꯨ 2 ꯂꯩꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯔꯦ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯅꯪꯗꯤ." ꯆꯥꯎꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟꯁꯨ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯋꯥꯈꯜ ꯑꯗꯨ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯥꯁꯤ ꯂꯥꯏꯕꯛ ꯐꯩ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯕꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯆꯥꯎꯕ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯝꯗꯧꯒꯦ?" ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯄꯜꯂꯛꯄꯗꯨꯗ ꯁꯨꯝ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯀꯣꯟꯗꯨꯝ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯀꯥꯟꯅꯗꯦꯗ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯕꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯗꯕ ꯅꯨꯃꯤꯠꯀ ꯑꯃꯠꯇ ꯌꯥꯎꯗꯦ." ꯆꯥꯎꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟꯁꯨ ꯏꯉꯛ ꯉꯛꯅ ꯍꯪꯖꯔꯛꯏ꯫ "ꯀꯔꯤꯒꯤ ꯏꯁꯧ ꯂꯥꯡꯉꯤꯅꯣ ꯏꯇꯥꯎ?" "ꯁꯦꯜ ꯌꯥꯝꯅ ꯄꯨꯁꯤꯜꯂꯛꯇꯦ, ꯃꯥꯒꯤ ꯁꯅꯥ ꯁꯥꯕꯤꯌꯨ ꯍꯥꯏꯔꯒ ꯁꯥꯕꯤꯗꯦ. ꯑꯁ, ꯁꯤꯗꯁꯨ ꯅꯠꯇꯦꯗ, ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗ. ꯑꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤ." ꯀꯣꯟꯗꯨꯝ ꯊꯕꯛ ꯇꯧꯅ ꯆꯥꯎꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯥꯎꯕ, ꯅꯪꯗꯤ ꯅꯌꯨꯝꯗ ꯅꯨꯄꯤꯅ ꯐꯖꯅ ꯑꯣꯠꯄꯤꯔꯦꯅꯦ." "ꯑꯁ, ꯑꯣꯠꯂꯦꯗ, ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦꯀꯣ. ꯇꯥ ꯀꯣꯟꯗꯨꯝ, ꯃꯁꯤꯗꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯤꯍꯦꯟꯗꯤ ꯂꯥꯏꯕꯛ ꯐꯩꯅ ꯍꯥꯏꯔꯤꯁꯦ." ꯃꯤꯍꯦꯟꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯪꯊꯥꯗꯁꯨ ꯊꯥꯒꯠꯂꯛꯀꯅꯨꯀꯣ, ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯏꯀꯣ." "ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ." ꯃꯤꯍꯦꯟ ꯍꯟꯗꯛꯇꯤ ꯅꯣꯛꯄꯗ ꯑꯃꯨꯛ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯤꯛꯂꯥꯏꯅ ꯍꯥꯟꯅ ꯃꯤꯍꯦꯟꯒꯤ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯉꯁꯥꯏ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯔꯒ ꯋꯥꯈꯜ ꯑꯗꯨ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯇꯞꯅ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯃꯤꯍꯦꯟ, ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩꯁꯦ ꯁꯤꯗ ꯊꯝꯃꯝꯃꯒꯦ." "ꯍꯣꯏ, ꯊꯝꯃꯝꯃꯣ." ꯂꯤꯛꯂꯥꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯩ ꯑꯗꯨ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫
ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯅꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ. ꯌꯦꯡꯅ ꯃꯆꯤꯟꯗꯁꯨ ꯇꯞꯂꯞ ꯁꯣꯜꯂꯝꯃꯤ. ꯏꯆꯥꯁꯤꯡꯅ ꯏꯃꯥꯡꯗ ꯅꯣꯛꯈꯦꯗꯅ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕꯅꯣ. ꯅꯥꯎꯕꯤ ꯃꯃꯥ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯦ ꯆꯠꯄ ꯍꯩꯔꯤ, ꯌꯦꯡꯉꯣ ꯇꯨ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯀꯥꯐꯩ ꯆꯠꯂꯤꯕꯗꯨꯗ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ. ꯅꯥꯎꯕꯤꯁꯨ ꯃꯨꯛ ꯇꯍꯥ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯧꯄꯥꯕꯨ ꯂꯛꯅꯔꯝꯃꯤ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯂꯛꯅꯖꯔꯝꯃꯤ. ꯏꯀꯨꯏ ꯀꯨꯏꯗ ꯃꯤꯍꯦꯟꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ. ꯉꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯥꯟꯅꯒꯤ ꯃꯇꯧꯕꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯅ ꯄꯥꯡꯅꯔꯤ. ꯅꯥꯎꯕꯤꯁꯨ ꯃꯃꯥꯕꯨ ꯉꯥꯏꯗ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯜꯂꯤ. ꯂꯤꯛꯂꯥꯏꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯔꯤ. ꯅꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯤ. ꯂꯤꯛꯂꯥꯏ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯥꯎꯕꯤ, ꯏꯃꯥ ꯏꯟꯁꯥꯡ ꯊꯣꯡꯉꯝꯃꯒꯦ. ꯅꯪꯅꯦ ꯅꯧꯄꯥꯒ ꯑꯝꯇ ꯂꯩꯔꯝꯃꯣ. ꯍꯣꯏ ꯏꯃꯥ. ꯂꯤꯛꯂꯥꯏꯁꯨ ꯍꯪꯒꯥꯝ ꯑꯗꯨ ꯆꯥꯝꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯅꯥꯎꯕꯤꯁꯨ ꯇꯣꯝꯊꯤꯟꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯍꯦꯟꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯧꯕꯨꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯒꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ. ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯃ ꯄꯥꯈꯠꯅ ꯂꯤꯛꯂꯥꯏ ꯈꯣꯏꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯏꯇꯩꯃ! ꯏꯇꯩꯃ! ꯀꯟꯅ ꯂꯤꯛꯂꯥꯏꯕꯨ ꯀꯧꯔꯤ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯇꯍꯥ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯀꯩꯗꯧꯔꯒꯦ ꯕꯨꯡꯕꯥ? ꯕꯨꯡꯕ ꯄꯥꯈꯠꯅ, ꯏꯇꯩꯃ, ꯇꯥꯗꯗꯣ ꯌꯨꯝ ꯁꯥꯕꯒꯤ ꯎꯅꯅꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯟꯗꯥꯡ ꯍꯣꯏꯗ ꯂꯩꯀꯠꯅꯍꯧꯔꯤꯌꯦ. ꯕꯨꯡꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯈ꯭ꯔꯦ. ꯍꯥ? ꯀꯌꯥꯝ ꯀꯟꯅ ꯇꯧꯔꯤꯅꯣ? ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯃꯤꯅ ꯏꯇꯩꯃꯗ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯝꯃꯤ. ꯅꯥꯎꯕꯤ! ꯍꯣ ꯅꯥꯎꯕꯤ! ꯅꯥꯎꯕꯤꯁꯨ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯎꯏꯊꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯇꯍꯥ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯂꯤꯛꯂꯥꯏ ꯀꯞꯂꯤ. ꯅꯄꯥꯗꯣ ꯌꯨꯝ ꯁꯥꯕꯗ ꯎꯅꯅꯂꯦ ꯍꯥꯏ. ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ. ꯅꯪ ꯇꯣꯝꯊꯤꯟꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯝꯗ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ. ꯅꯥꯎꯕꯤꯁꯨ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯁꯣꯝꯗꯅ ꯎꯆꯤꯟ ꯃꯤꯍꯦꯟꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ. ꯑꯃꯥꯏꯕ ꯇꯣꯟꯗꯥꯡ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯣꯖꯥ, ꯈꯣꯡꯁꯦ ꯈꯤꯇꯪꯗꯤ ꯅꯥꯏ. ꯌꯦꯠ ꯊꯪꯕꯁꯤꯃꯗꯤ ꯏꯄꯪ ꯄꯪꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯑꯃꯥꯏꯕ ꯇꯣꯟꯗꯥꯡꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯂꯤꯛꯂꯥꯏꯗꯨ ꯃꯤꯍꯦꯟꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯇꯥ ꯃꯤꯍꯦꯟ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯤꯛꯂꯥꯏꯅ ꯄꯥꯈꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯃꯤꯍꯦꯟꯁꯨ ꯏꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦꯗ. ꯈꯣꯡꯁꯦ khitang ꯅꯥꯕ ꯈꯛꯇꯅꯤ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯄꯥꯈꯠꯄꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯤꯛꯂꯥꯏꯅ ꯃꯤꯍꯦꯟꯕꯨ ꯁꯝꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯃꯥꯏꯕ ꯇꯣꯟꯗꯥꯡꯅ ꯃꯤꯍꯦꯟꯕꯨ ꯊꯕꯛꯇꯒꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯍꯦꯟ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯂꯦꯞꯂꯝꯃꯤ. ꯃꯤꯍꯦꯟꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯕꯗ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ. ꯂꯤꯛꯂꯥꯏꯃꯥꯁꯨ ꯌꯨꯝꯗ ꯇꯦꯛ ꯐꯤ ꯁꯥꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯛꯂꯝꯗꯦ. ꯂꯤꯛꯂꯥꯏ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯈꯔ ꯄꯥꯏꯔꯗꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯍꯜꯂꯛꯂꯒ ꯂꯩꯔꯥꯡꯅ ꯀꯦꯅ ꯃꯧꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ. ꯂꯩꯔꯥꯡꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ. ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯆꯦ, ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯗ ꯐꯅꯦꯛꯁꯦ ꯌꯣꯟꯕ ꯆꯠꯄꯅꯦ. ꯑꯗꯨꯗ ꯐꯅꯦꯛꯁꯦ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯍꯧ ꯌꯥꯗ꯭ꯔꯦ. ꯂꯩꯔꯥꯡ ꯅꯨꯡꯉꯥꯏꯇꯅ, ꯏꯍꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯠꯇꯕꯅꯤ. ꯑꯩꯁꯨ ꯃꯉꯥꯏ ꯁ꯭ꯋꯥꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯦ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯍꯔꯗ ꯀꯩꯊꯦꯜꯗꯅꯦ ꯅꯨꯡꯇꯤꯒꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯤꯕꯁꯤ. ꯂꯤꯛꯂꯥꯏꯁꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯏꯆꯦ, ꯁꯍꯔꯗꯗꯤ ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯄ꯭ꯔꯣ? ꯁꯤꯠꯈ꯭ꯔꯖꯥꯠꯅꯤ. ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯤꯅꯅꯦ ꯆꯤꯛꯅ ꯆꯥꯏꯅꯗꯅ ꯁꯣꯔ ꯍꯣꯟꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ.
ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯂꯩꯔꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯅꯪꯒꯤ ꯐꯅꯦꯛꯁꯤ ꯐꯁꯨ ꯌꯥꯝ ꯐꯖꯩ, ꯑꯩ ꯌꯣꯟꯕꯤꯔꯛꯑꯒꯦ ꯁꯍꯔꯒꯤ ꯀꯩꯊꯦꯜꯗ, ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯦꯜ ꯂꯧꯔꯨ ꯂꯥꯛꯑꯣ꯫ ꯂꯤꯛꯂꯥꯏ ꯍꯔꯥꯎꯅ, ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ, ꯒꯥꯔꯤ ꯐꯪꯉꯣꯏ ꯊꯦꯡꯉꯗꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯋꯥꯈꯜ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯆꯪꯂꯛꯄ ꯑꯁꯤ ꯎꯕꯗ ꯃꯤꯍꯦꯟꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯐꯅꯦꯛꯇꯨ ꯁꯦꯠꯂꯛꯇ꯭ꯔꯕꯣ? ꯂꯤꯛꯂꯥꯏꯁꯨ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯦ ꯄꯤꯁꯛꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯐꯅꯦꯛꯇꯤ ꯀꯗꯥꯏꯗ ꯊꯝꯃꯝꯃꯕ? ꯏꯆꯦ ꯂꯩꯔꯥꯡꯗꯣ ꯁꯍꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂ ꯃꯥꯜꯂꯦ, ꯑꯗꯨꯗ ꯃꯥꯅ ꯁꯍꯔꯗ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯌꯣꯟꯕꯤꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯁꯦꯜꯁꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯊꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣꯅꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ? ꯂꯤꯛꯂꯥꯏ ꯌꯥꯝ ꯀꯤꯅ ꯍꯥꯏꯖꯔꯛꯏ, ꯇꯥ ꯃꯤꯍꯦꯟ, ꯑꯩꯁꯨ ꯁꯍꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯒꯦ, ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯅ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯑꯅꯤ꯫ ꯃꯤꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ, ꯑꯩꯅ ꯁꯍꯔꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯏꯆꯥꯁꯤꯡꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯔꯣꯏ꯫ ꯃꯤꯍꯦꯟ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯂꯤꯛꯂꯥꯏ ꯅꯣꯛꯃꯤ ꯇꯧꯅ ꯃꯤꯍꯦꯟꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯗꯦꯗ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯅꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯂꯩ꯫ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯅꯦ? ꯇꯥ ꯃꯤꯍꯦꯟ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ, ꯆꯍꯤ 1-2 ꯈꯛꯀꯤ ꯋꯥꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯆꯠꯄ ꯈꯣꯠꯄꯁꯨ ꯉꯝꯂꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯍꯥꯟꯅꯒꯨꯝꯅ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯀꯦꯀꯣ, ꯏꯆꯦ ꯂꯩꯔꯥꯡꯒ ꯄꯨꯟꯅ꯫ ꯃꯤꯍꯦꯟ ꯇꯞꯅ ꯂꯤꯛꯂꯥꯏꯕꯨ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯏ, ꯏꯃꯨꯡ ꯑꯁꯤꯗ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯗꯤ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯅꯪ ꯌꯥꯔꯗꯤ ꯆꯠꯀꯅꯨꯕ, ꯃꯇꯝꯁꯨ ꯌꯥꯝ ꯐꯠꯇꯦ, ꯁꯍꯔꯗꯗꯤ ꯐꯠꯇꯕ ꯃꯤ ꯀꯣꯡꯒꯥꯏꯅꯤ ꯂꯩꯔꯝꯗꯣꯏꯁꯦ꯫ ꯃꯤꯍꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯇꯧꯒꯨꯝ ꯐꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ, ꯑꯩꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯣ? ꯋꯥꯈꯜꯗꯨꯁꯨꯅꯦ ꯐꯅ ꯈꯔ ꯈꯟꯕꯤꯌꯨ꯫ ꯂꯤꯛꯂꯥꯏꯒꯤ ꯁꯥꯎꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯤꯍꯦꯟ ꯃꯥꯗꯤ ꯏꯉꯛ ꯉꯛꯂꯦ꯫ ꯋꯥꯈꯜꯗꯁꯨ ꯃꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯋꯥ ꯉꯥꯡꯂꯨꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯃꯨꯛ ꯇꯞꯊꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯍꯔꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯇꯥ ꯃꯤꯍꯦꯟꯅ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤꯔ? ꯂꯤꯛꯂꯥꯏ, ꯀꯔꯝꯕ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯍꯔꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯀꯔꯝꯅ ꯌꯥꯒꯅꯤ? ꯂꯤꯛꯂꯥꯏ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯅꯠꯇꯦ, ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯅ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯕꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯒꯦ? ꯏꯆꯥ ꯇꯣꯝꯊꯤꯟꯁꯨ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯤ, ꯈꯔ ꯂꯩꯔꯛꯑꯕꯗꯤ ꯃꯍꯩ ꯇꯝꯕ ꯊꯥꯕꯁꯨ ꯌꯥꯔꯛꯑꯅꯤ, ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯧꯔꯤꯒꯦ? ꯃꯤꯍꯦꯟ ꯃꯥꯁꯨ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯀꯦꯀꯣ ꯇꯥ ꯃꯤꯍꯦꯟ꯫ ꯃꯤꯍꯦꯟ ꯎꯄꯥꯏ ꯂꯩꯇ ꯆꯠꯍꯟꯅꯤꯡꯗ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯩꯔꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯂꯤꯛꯂꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯂꯩꯔꯥꯡ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯂꯩꯔꯥꯡ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯥꯡꯕꯨ ꯀꯧꯔꯝꯃꯤ, ꯏꯆꯦ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯂꯩꯔꯥꯡ ꯁꯨꯝ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ꯫ ꯂꯩꯔꯥꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥꯏꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯐꯅꯦꯛꯇꯣ ꯐꯖꯩ ꯍꯥꯏꯗꯅ ꯍꯦꯛ ꯌꯧꯕꯗ ꯑꯗꯨꯃꯛ ꯂꯧꯈ꯭ꯔꯦ, ꯑꯩꯅꯁꯨꯅꯦ ꯃꯃꯜ ꯈꯔ ꯇꯥꯡꯅ ꯌꯣꯟꯁꯤꯟꯕꯅꯦ꯫ ꯂꯤꯛꯂꯥꯏ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ?
ꯁꯤꯗꯕꯨ ꯏꯆꯦꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯗ ꯄꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯁꯦꯜꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯅꯣ?" "ꯏꯆꯦ, ꯑꯩꯁꯨ ꯏꯆꯦꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯍꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯄꯗꯣ ꯌꯥꯎꯔꯒꯦ." ꯂꯩꯔꯥꯡ ꯉꯛꯅ, "ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯃꯤꯍꯦꯟꯅꯕꯣ?" "ꯏꯆꯦ, ꯌꯥꯔꯕꯅꯤ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ." "ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯅꯦ. ꯏꯆꯦ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯆꯠꯄꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯏꯆꯦꯒꯅꯦ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ." ꯂꯤꯛꯂꯥꯏ ꯀꯩꯁꯨ ꯈꯟꯗ ꯁꯠ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ, "ꯏꯆꯦ ꯂꯩꯔꯥꯡꯅ ꯍꯌꯦꯡꯗꯒꯤ ꯃꯥꯒ ꯄꯨꯟꯅ ꯁꯍꯔꯗ ꯆꯠꯄꯗꯣ ꯌꯥꯎꯔꯣ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯅꯤ." ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯁꯣꯏꯗꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯂꯩꯔꯥꯡꯒ ꯄꯨꯟꯅ ꯁꯍꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯁꯍꯔꯒꯤ ꯀꯩꯊꯦꯜꯗꯅꯤ ꯂꯤꯛꯂꯥꯏ ꯂꯩꯔꯥꯡꯒ ꯊꯪꯅꯅ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯂꯝꯕꯅꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯁꯍꯔꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯈꯣꯏ ꯈꯨꯡꯒꯪꯒ ꯃꯣꯏ ꯁꯍꯔꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯀꯌꯥꯗ ꯂꯩꯔꯤꯕ, ꯑꯗꯨꯒ ꯁꯍꯔ ꯑꯁꯤꯗꯅ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯦꯗ." ꯂꯤꯛꯂꯥꯏꯅ ꯎꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯩꯔꯥꯡꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯃꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯔꯤꯁꯦ ꯈꯨꯝꯃꯨꯗꯅ." ꯂꯤꯛꯂꯥꯏ ꯇꯍꯥ ꯇꯍꯥ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯂꯩꯕꯤꯒꯗꯕꯅꯣ?" ꯅꯨꯄꯥꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯈꯖꯤꯛ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯟꯈꯩꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯎꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕꯔꯣ?" ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯒ ꯑꯁꯨꯝꯅꯒ ꯈꯪꯍꯧꯗꯅ ꯍꯪꯖꯤꯜꯂꯛꯄ ꯑꯁꯤꯗ ꯂꯤꯛꯂꯥꯏꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯒꯨꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯃꯥꯅꯦ." "ꯑꯣ, ꯑꯩꯅ ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯈꯜꯂꯦꯕ꯫ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣ?" "ꯀꯣꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯖꯔꯒꯦ꯫ ꯄꯨꯂꯞ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒꯦ ꯉꯁꯤꯒꯤꯗꯤ." "ꯍꯥ, ꯑꯁꯦꯡꯕꯔꯣ?" "ꯂꯣꯏꯅ ꯑꯣꯟꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯁꯦꯜꯁꯨ ꯀꯌꯥ ꯇꯥꯔꯒꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ." ꯂꯤꯛꯂꯥꯏꯁꯨ ꯏꯊꯛ ꯊꯀꯠꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯆꯦꯔꯪ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯁꯨ 200 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯔꯥꯡ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯧꯕ, ꯏꯆꯦꯒꯤ ꯄꯣꯠꯁꯤꯁꯨ ꯈꯔ ꯂꯩꯈꯣꯗꯅ꯫ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏꯒꯤ ꯀꯣꯕꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯨꯔꯒꯦ?" ꯊꯧꯕ ꯏꯀꯥꯏꯅ ꯃꯀꯣꯛꯇꯣ ꯍꯣꯠꯇꯨꯅ, "ꯏꯆꯦꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯣꯊꯣꯛ ꯑꯣꯊꯣꯛꯄ." "ꯉꯥꯡꯁꯤꯟꯅꯔꯒ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ, ꯏꯆꯦꯒꯤ ꯊꯕꯤꯁꯦ ꯌꯥꯝ ꯍꯥꯎꯅꯤ, ꯁꯤ ꯑꯣꯏꯅ ꯈꯔ ꯂꯩꯈꯣ." "ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯐꯅꯕ ꯄꯤꯕꯤꯔꯛꯑꯣ." ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯅꯦꯅꯥ ꯇꯥꯏꯗꯅ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯤꯁꯤꯡ ꯑꯗꯨ ꯊꯧꯕꯗ ꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯄꯣꯠ ꯃꯌꯣꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯂꯩꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ? ꯀꯣꯕꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯕꯨ ꯁꯦꯜꯕꯨ ꯄꯥꯝꯃꯨꯗꯦ." ꯂꯩꯔꯥꯡꯗꯤ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯇꯨꯅ, "ꯃꯈꯣꯏꯗꯗꯤꯅꯦ ꯀꯣꯕꯤ ꯊꯕꯤꯒꯤ ꯁꯦꯜꯁꯤꯗꯤ ꯀꯩꯁꯨ ꯅꯠꯄꯣꯠꯇꯦꯗ." "ꯑꯦ, ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ꯭ꯔꯣ?" "ꯄꯥꯏꯕꯅꯤ, ꯑꯆꯧ ꯑꯆꯧꯕ ꯀꯔꯕꯥꯔ ꯀꯌꯥꯁꯨ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯄꯥꯝꯃꯨꯕ ꯈꯪꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ." "ꯑꯁ, ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ." "ꯍꯣꯏꯅꯦ, ꯃꯥꯒꯤ ꯅꯨꯄꯤꯒꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯔꯒꯅꯦ ꯆꯥꯛꯏꯕꯅꯤ ꯑꯩꯗꯤ, ꯀꯩꯗꯧꯕꯒꯤ ꯃꯗꯨꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯝꯃꯤꯅꯣ ꯈꯟꯕꯗ." "ꯏꯆꯦ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ, ꯂꯥꯏꯕꯛꯀꯤꯅꯦꯅ ꯈꯟꯇꯣꯛꯑꯣ." "ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ ꯏꯆꯦꯗꯤ." ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯂꯩꯔꯥꯡꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯤꯛꯂꯥꯏꯒ ꯂꯩꯔꯥꯡꯒꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ?" "ꯋꯥꯗꯦꯗ ꯗꯥ ꯃꯤꯍꯦꯟ." "ꯐꯔꯦ ꯐꯔꯦ, ꯍꯜꯂꯛꯇꯁꯨ ꯉꯥꯏꯔꯤ, ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯣ." "ꯍꯣꯏ." ꯂꯤꯛꯂꯥꯏꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ
ꯍꯥꯟꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯃꯆꯥꯅꯨꯄꯤ ꯅꯥꯎꯕꯤꯅ ꯆꯥꯛꯁꯪ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯏꯃꯥ ꯇꯧꯔꯣꯔꯥ?" "ꯏꯃꯥ, ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯏꯃꯥ ꯌꯥꯎꯔꯛꯑꯅꯨ." "ꯌꯥꯒꯗ꯭ꯔꯅꯤ ꯅꯪꯕꯣ?" "ꯌꯥꯅꯤ ꯏꯃꯥ." "ꯑꯣ, ꯇꯣꯝꯊꯤꯟꯗꯤ ꯎꯗꯦ, ꯃꯥꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ?" "ꯏꯃꯥ, ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯤ." "ꯏꯍꯦ, ꯇꯨꯝꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯕ?" "ꯇꯨꯝꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯉꯁꯥꯏꯈꯩ ꯅꯤꯡꯉꯥꯏ ꯇꯧꯗꯅ." "ꯃꯥꯕꯨ ꯉꯁꯤꯒꯤ ꯁꯪꯒꯣꯝꯗꯤ ꯄꯤꯊꯛꯈ꯭ꯔꯕ꯭ꯔꯣ?" "ꯄꯤꯊꯛꯇꯦ, ꯁꯪꯒꯣꯝ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯗꯅ." "ꯍꯩꯃꯥ, ꯏꯃꯥꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯁꯦꯜ ꯄꯤꯔꯝꯕ." "ꯑꯗꯣ ꯏꯃꯥ, ꯁꯍꯔꯗ ꯆꯠꯄꯗꯣ ꯋꯥꯕ꯭ꯔꯥ?" "ꯋꯥꯗꯦꯗ." ꯅꯥꯎꯕꯤ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯥꯅ ꯁꯍꯔ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯁꯍꯔꯗ ꯂꯩꯔꯥꯡꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯂꯤꯛꯂꯥꯏꯅ ꯇꯧꯔꯤꯕꯒꯨꯝꯅ ꯃꯥꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯆꯤꯟ ꯃꯌꯥ ꯈꯔ ꯐꯕꯅ, ꯄꯣꯠ ꯌꯣꯟꯕꯁꯨ ꯀꯨꯏꯔꯛꯄꯅ ꯃꯤꯀꯧ ꯃꯤꯔꯝ ꯑꯗꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯑꯣꯏꯕꯅ ꯈꯔ ꯃꯈꯩꯗꯤ ꯃꯉꯣꯟꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯄꯣꯠ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯥꯡ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯀꯩꯅꯣ ꯈꯔ ꯆꯥꯎꯁꯤꯔꯣ?" ꯂꯤꯛꯂꯥꯏꯁꯨ ꯂꯩꯔꯥꯡꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯄꯣꯠꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯥꯟ ꯊꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ "ꯂꯤꯛꯂꯥꯏ, ꯅꯪꯗꯤ ꯀꯩ ꯆꯥꯅꯤ? ꯑꯩꯒꯤꯗꯤꯅꯦ, ꯉꯥ ꯑꯇꯥꯎꯕꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ." ꯂꯤꯛꯂꯥꯏꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯏꯆꯦꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯥꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯍꯥꯏꯈ꯭ꯔꯒꯦꯀꯣ." "ꯍꯣꯏ ꯏꯆꯦ." ꯂꯩꯔꯥꯡ ꯄꯣꯠꯐꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯆꯥꯒꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ "ꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯅ ꯏꯍꯥꯎ ꯍꯥꯎꯕꯅꯤ, ꯌꯥꯝꯅꯁꯨ ꯇꯧꯕꯅꯤ." "ꯏꯆꯦꯁꯨ ꯁꯤꯗ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ?" "ꯆꯥꯏꯌꯦ, ꯅꯣꯡꯃꯗꯤꯅꯦ ꯄꯣꯠꯐꯝꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯕ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯄꯣꯠꯐꯝꯗ ꯂꯩꯔꯒ ꯆꯥꯔꯨꯔꯦ꯫ ꯑꯁ, ꯍꯥꯎꯇꯕꯅ ꯂꯣꯏꯖꯥꯠꯅꯤ, ꯇꯥꯡꯁꯨ ꯑꯣꯈꯥꯛ ꯇꯥꯡꯉꯤ." ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯣꯠꯐꯝ ꯄꯥꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯔꯥꯡ ꯃꯥꯗꯤ ꯆꯥꯅꯅꯕꯗꯨ ꯃꯥꯡꯗ ꯀꯨꯏꯅ ꯊꯝꯕ ꯉꯝꯗꯕꯒꯨꯝ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯃꯁꯥꯅꯒ ꯈꯔ ꯇꯞꯆꯕꯒ ꯃꯣꯂꯤ ꯃꯣꯂꯤ ꯇꯧꯅ ꯆꯥꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯊꯧꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯣꯠꯐꯝꯗ ꯂꯩꯍꯧꯗꯦ ꯈꯜꯂꯤꯁꯤꯗꯤ ꯁꯤꯗ ꯂꯩꯔꯤꯕꯒꯤ ꯑꯣꯏꯔꯦ." ꯂꯩꯔꯥꯡ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯆꯥꯛꯁꯦ ꯂꯥꯃꯟꯈꯤꯗꯅꯅꯦ ꯍꯦꯛꯇ ꯉꯟꯇꯥꯅ ꯆꯥꯊꯣꯛꯑꯕꯅꯤ." "ꯍꯣꯏꯗ, ꯂꯥꯝꯕꯗꯤ ꯆꯥꯊꯣꯛꯀꯗꯕꯅꯤ." "ꯑꯗꯣ ꯊꯧꯕ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ?" "ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦꯅ ꯆꯪꯉꯛꯏꯅꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗ ꯐꯝꯊꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯍꯩꯅꯗꯕꯅ ꯈꯝ ꯊꯦꯡꯅꯝꯃꯤ꯫ ꯊꯧꯕ ꯃꯥꯁꯨ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯅꯪꯗꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯣ? ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯦ, ꯑꯣꯛꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯀꯧꯒꯦ." ꯂꯩꯔꯥꯡ ꯅꯣꯛꯂꯒ, "ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯔꯛꯄ ꯅꯠꯇꯦꯅꯦ ꯊꯧꯕ ꯅꯪꯁꯨ." "ꯏꯆꯦꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯀꯧꯒꯦ." "ꯈꯪꯉꯤꯗ ꯈꯪꯉꯤꯗ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯤꯅ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ." "ꯑꯁ, ꯏꯆꯦꯁꯤꯃ ꯆꯨꯝꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯕ?" "ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯕ." ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯒ ꯊꯧꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯅ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯊꯧꯕꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯌꯥꯔꯅꯤ, ꯑꯩ ꯂꯣꯏꯅ ꯄꯤꯔꯒꯦ." "ꯇꯥ ꯊꯧꯕ, ꯌꯥꯅꯤ, ꯑꯩ ꯁꯨꯝ ꯄꯤꯖꯒꯦ." ꯂꯩꯔꯥꯡꯁꯨ ꯃꯇꯥꯡ ꯆꯥꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯊꯧꯕꯅ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯈꯔ ꯄꯤꯍꯜꯂꯣ, ꯃꯥꯗꯤꯅꯦ ꯁꯤꯒꯨꯝꯕ ꯁꯦꯜꯁꯦ ꯀꯩꯁꯨ ꯅꯠꯄꯣꯠꯇꯦ." ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯄꯤꯁꯤ ꯀꯗꯥꯏ ꯄꯤꯔꯣꯏꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯂꯩꯔꯥꯡꯒ ꯂꯤꯛꯂꯥꯏꯒ ꯊꯧꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯌꯥ ꯍꯩꯅꯗꯦ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ." "ꯏꯕꯦꯝꯃ, ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯎꯁꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯒꯤ ꯊꯦꯝ ꯊꯦꯝꯗꯨꯅ
ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄ ꯃꯁꯤꯗꯅꯤ ꯑꯗꯨꯒ ꯊꯧꯕꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤ ꯑꯗꯨꯝ ꯐꯕꯅꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯤꯛꯂꯥꯏꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ ꯂꯩꯔꯥꯡꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯣ ꯂꯤꯛꯂꯥꯏ ꯊꯧꯕꯁꯦ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯏ ꯌꯥꯔꯗꯤ ꯅꯪꯅ ꯃꯥꯁꯦ ꯊꯦꯝ ꯅꯧꯗꯨꯅ ꯈꯔ ꯇꯧꯔꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯤꯌꯦ ꯂꯤꯛꯂꯥꯏ ꯍꯩꯅꯤꯡꯗꯅ ꯏꯆꯦ ꯑꯩ ꯇꯜꯂꯤꯗ ꯑꯗꯨꯒꯨꯝꯕ ꯍꯩꯠ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯈꯔꯁꯨ ꯁꯤꯡꯉꯨ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏ ꯉꯝꯗꯣꯔꯤꯒꯦ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯤꯛꯂꯥꯏ ꯃꯥꯅꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ ꯂꯩꯔꯥꯡꯁꯨ ꯆꯠꯅ ꯆꯠꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯄꯪꯒꯅꯨ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯥꯎꯕꯤ ꯃꯧꯄꯥꯅ ꯀꯞꯂꯤꯕꯗꯨ ꯀꯟꯅ ꯊꯦꯝꯂꯤ ꯏꯆꯦꯒꯤ ꯇꯣꯝꯊꯤꯟ ꯀꯞꯄ ꯇꯣꯛꯑꯣꯁꯦ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯥꯏꯅ ꯁꯪꯒꯣꯝ ꯊꯤꯠꯄꯗ ꯉꯥꯏꯔꯤꯕꯗꯨ ꯄꯤꯊꯛꯅꯕ ꯂꯥꯛꯅꯔꯤ ꯇꯣꯝꯊꯤꯟꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯈꯔ ꯊꯛꯄꯒ ꯀꯞꯄꯗꯨ ꯈꯔ ꯈꯖꯤꯛꯇꯤ ꯐꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯥꯎꯕꯤꯁꯨ ꯇꯣꯝꯊꯤꯟꯕꯨ ꯉꯥꯏꯍꯥꯛ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯨꯃꯥꯡꯗꯅꯤ ꯃꯤꯍꯦꯟ ꯃꯥꯁꯨ ꯊꯕꯛ ꯁꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯨꯝ ꯇꯨꯝꯗꯨꯅ ꯐꯃꯨꯡꯗ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯝꯃꯤ ꯑꯩꯒꯤ ꯂꯤꯛꯂꯥꯏꯗꯣ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯌꯣꯜꯂꯝꯒꯅꯤꯀꯣ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯦꯛ ꯉꯝꯗꯦꯗꯀꯣ ꯁꯣꯟꯅ ꯁꯣꯟꯅ ꯃꯄꯤꯗꯨ ꯈꯖꯤꯛ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯍꯜꯂꯛꯄꯒꯤ ꯃꯁꯥ ꯃꯔꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯥꯎꯕꯤ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ ꯏꯔꯣꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯁꯨ ꯀꯩꯀꯩ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯎꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯣ ꯏꯃꯥ ꯋꯥꯗꯦꯗ ꯀꯩꯗꯧꯕꯒꯤ ꯋꯥꯔꯨꯅꯤ ꯁꯦꯜ ꯇꯥꯟꯕꯁꯤꯗ ꯅꯥꯎꯕꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯥꯅ ꯋꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯅꯥꯎꯕꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝ ꯋꯥꯏ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯏꯃꯥ ꯋꯥꯔꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯌꯥꯒꯗ꯭ꯔꯅꯦ ꯏꯃꯥꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯦ ꯌꯥꯔꯅꯤ ꯏꯃꯥꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅꯁꯨ ꯍꯧꯒꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯉꯟꯅ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯤꯛꯂꯥꯏꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯎꯕꯤꯁꯨ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯟꯖꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗꯦ ꯁꯣꯟꯅ ꯁꯣꯟꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯂꯛꯏ ꯅꯥꯎꯕꯤꯁꯨ ꯃꯧꯄꯥ ꯇꯨꯝꯊꯤꯟ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯃꯀꯣꯛꯀ ꯃꯣꯟꯒ ꯁꯝꯅꯕꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯏ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯁꯍꯔ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯤ ꯅꯥꯎꯕꯤꯁꯨ ꯃꯃꯥꯒꯤ ꯊꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯆꯥꯁꯦ ꯈꯔ ꯊꯛꯈꯨꯑꯣ ꯂꯤꯛꯂꯥꯏ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯅꯥꯎꯕꯤꯗꯒꯤ ꯆꯥꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ ꯅꯥꯎꯕꯤ ꯅꯄꯥꯗꯣ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯂꯦꯡꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯅꯥꯎꯕꯤꯗ ꯄꯤꯔꯝꯃꯤ ꯁꯦꯁꯦ ꯁꯤꯁꯤꯅꯅꯦ ꯍꯣꯔꯦꯟ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯣ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯤꯍꯦꯟ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯒꯥꯔꯤꯒ ꯑꯝꯇ ꯐꯪꯍꯧꯔꯔꯣꯏ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯂꯤꯛꯂꯥꯏꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯁꯨ ꯂꯩꯔꯥꯡꯁꯨ ꯂꯤꯛꯂꯥꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡ ꯂꯤꯛꯂꯥꯏ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯉꯁꯤꯗꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯇꯦꯛꯇꯣꯏꯅꯤ ꯏꯆꯦ ꯌꯥꯗꯗꯣꯏꯅꯤ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯒꯥꯔꯤ ꯐꯪꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯉꯥꯏꯐꯝ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯉꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤꯁꯨ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯁꯍꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ
ꯁꯍꯔꯗ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯣꯠꯐꯝ ꯐꯝꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯃꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯕꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯦ, ꯉꯁꯤꯗꯤ ꯃꯤ ꯏꯔꯥꯛ ꯂꯥꯛꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ?" "ꯈꯪꯗꯦꯅꯦ ꯑꯩꯁꯨ. ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯇꯧꯗ꯭ꯔꯤ꯫ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯇ꯭ꯔꯗꯤ ꯉꯁꯤ ꯇꯤꯛꯁꯤꯜꯂꯨꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯤ, ꯏꯆꯦꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯁꯤꯐꯥꯎ ꯃꯤ ꯏꯇꯤꯟ ꯇꯤꯟꯗꯕꯁꯤ ꯎꯕꯗ ꯂꯤꯛꯂꯥꯏꯗꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ, "ꯏꯆꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯇꯤꯟꯕ ꯑꯝꯇ ꯎꯗꯦ ꯍꯥꯏꯕ?" "ꯍꯣꯏꯅꯦꯍꯦ, ꯎꯗꯦꯅꯦ ꯉꯁꯤꯗꯤ." ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗ ꯊꯧꯕꯁꯨ ꯈꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ, "ꯂꯤꯛꯂꯥꯏ, ꯉꯁꯤꯒꯤ ꯀꯌꯥꯝ ꯌꯣꯜꯂꯒꯦ?" ꯂꯤꯛꯂꯥꯏ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯈꯨꯝꯂꯛꯏ, "ꯌꯥꯝ ꯌꯣꯟꯗ꯭ꯔꯤꯗ." ꯅꯥꯀꯜꯗꯒꯤ ꯂꯩꯔꯥꯡꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ, "ꯉꯁꯤꯗꯤꯅꯦ ꯃꯤꯁꯦ ꯏꯔꯥꯛ ꯂꯥꯛꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ." "ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯊꯦꯜꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ." ꯂꯤꯛꯂꯥꯏ ꯉꯛꯅ, "ꯀꯩꯗꯧꯕꯒꯤ ꯏꯔꯥꯡꯅꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯊꯦꯜꯁꯦ ꯃꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ." ꯂꯤꯛꯂꯥꯏ ꯃꯊꯥ ꯁꯥꯅ, "ꯑꯩꯅ ꯇꯤꯛꯁꯤꯜꯂꯨꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ?" ꯊꯧꯕ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯄꯣꯠꯀꯤ ꯋꯥꯕꯨ ꯀꯩꯅꯣ? ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯒ ꯂꯣꯏꯔꯤꯁꯤꯕꯨ." ꯂꯤꯛꯂꯥꯏ ꯉꯛꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯕꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕꯅ, "ꯑꯩꯁꯨ ꯌꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯂꯩꯕ ꯂꯥꯛꯄꯅꯤ. ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ. ꯅꯪꯉꯣꯟꯗꯒꯤ ꯂꯣꯏꯅ ꯂꯩꯈ꯭ꯔꯒꯦ." "ꯀꯩꯀꯩ ꯂꯧꯕꯤꯒꯗꯕꯅꯣ?" "ꯂꯣꯏꯅ ꯂꯩꯔꯒꯦ. ꯄꯨꯟꯅ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦꯗꯣ ꯍꯥꯏꯔꯝꯃꯨ." ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯊꯧꯕꯗ ꯁꯦꯜꯁꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯁꯨ ꯁꯦල් ꯑꯗꯨ ꯂꯤꯛꯂꯥꯏꯗ ꯄꯤꯔꯝꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠ ꯂꯣꯏꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯂꯤꯛꯂꯥꯏꯒꯤ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯊꯧꯕꯁꯦ ꯌꯥꯝ ꯐꯕꯅꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯦ, ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯆꯦ." "ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯃꯥꯡꯕ ꯇꯥꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ." ꯉꯁꯤꯗꯤ ꯄꯣꯠ ꯏꯁꯤꯠ ꯁꯤꯠꯇꯕꯗꯨꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯈꯔ ꯉꯜꯂꯞꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯂꯩꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ." "ꯍꯣ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ." "ꯍꯣꯏ ꯏꯆꯦ." ꯂꯤꯛꯂꯥꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ "ꯁꯦꯁꯦ, ꯏꯃꯥꯅꯅꯦ ꯁꯍꯔꯗꯒꯤ ꯂꯩꯔꯛꯄꯅꯤ." ꯅꯥꯎꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯝꯃꯤ꯫ "ꯑꯌꯥ, ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ. ꯆꯥꯊꯣ ꯆꯥꯊꯣ, ꯏꯃꯥꯁꯨ ꯍꯜꯂꯛꯄꯒꯤ ꯏꯁꯥꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ." "ꯍꯣꯏ ꯃꯥ." ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯁꯨ ꯃꯁꯥ ꯃꯔꯨ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯧꯔꯝꯃꯤ꯫ ꯂꯧꯅ ꯂꯧꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ, "ꯗꯥ ꯊꯧꯕꯁꯦ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤ. ꯑꯩꯅ ꯅꯍꯥꯃꯈꯩ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ." ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯂꯤꯛꯂꯥꯏꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯤꯛꯂꯥꯏ ꯉꯁꯤꯁꯨ ꯁꯍꯔꯗ ꯆꯠꯅꯅꯕ ꯀꯦ ꯃꯧꯅ ꯇꯧꯔꯤ꯫ ꯃꯤꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯃꯥꯁꯨ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯊꯧꯁꯥꯗꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯃꯃꯥꯅ ꯀꯦꯔꯤꯕꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨ. ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯒꯤ ꯁꯪꯒꯣꯝ ꯂꯩꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦ. ꯍꯣꯔꯦꯟꯅꯦ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯝꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯤꯕꯅꯤ, ꯌꯦꯡꯅ ꯌꯦꯡꯅꯁꯨ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯁꯍꯔ ꯆꯠꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯒ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" ꯂꯤꯛꯂꯥꯏ ꯃꯉꯣꯟꯗ ꯃꯤꯍꯦꯟꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯝꯃꯤ, "ꯁꯍꯔ ꯆꯠꯄꯗ ꯑꯩꯕꯨ ꯇꯖꯣꯞ ꯇꯖꯣꯞ ꯆꯠꯀꯗ꯭ꯔꯣ? ꯈꯔꯁꯨ ꯀꯦꯃꯧꯗ꯭ꯔꯗꯤ ꯃꯤꯅ ꯑꯩꯕꯨ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯎꯁꯤꯠꯈꯤꯔꯣꯏ. ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯦꯃꯧꯗꯕ ꯑꯝꯇ ꯌꯥꯎꯗꯦ, ꯂꯣꯏꯅ ꯀꯦ." ꯃꯤꯍꯦꯟꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯀꯦꯕ ꯌꯥꯕ ꯀꯦꯔꯕ ꯃꯇꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ
ꯃꯧꯄꯥꯅ ꯇꯨꯝꯊꯈꯤꯕ ꯉꯥꯏꯗꯨꯅ ꯃꯃꯥꯒꯤ ꯀꯣꯟ ꯃꯆꯥ ꯑꯗꯨꯗ ꯐꯅꯦꯛ ꯁꯥꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯐꯝꯗꯨꯅ ꯄꯣꯂꯥꯡ ꯀꯟꯅ ꯁꯥꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯇꯣꯝꯊꯤꯟꯁꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯂꯤꯕ ꯑꯗꯨꯗ ꯃꯤꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯥꯎꯕꯤ, ꯆꯪꯉꯨ ꯆꯪꯉꯨ, ꯇꯣꯝꯊꯤꯟꯁꯦ ꯍꯧꯒꯠꯂ ꯃꯥꯜꯂꯦ." "ꯍꯣꯏ ꯕꯥꯕꯥ." ꯅꯥꯎꯕꯤꯁꯨ ꯐꯅꯦꯛ ꯁꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯇꯣꯝꯊꯤꯟꯕꯨ ꯄꯝꯂꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯞꯄꯗꯨ ꯈꯖꯤꯛ ꯐꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯁꯦꯜꯒ ꯂꯩꯕ꯭ꯔꯣ?" "ꯄꯥꯕꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯅꯕꯅꯣ?" "ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯒꯤ ꯁꯪꯒꯣꯝ ꯂꯩꯔꯨꯅꯕꯅꯤ꯫ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦ." "ꯏꯍꯦ, ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ? ꯄꯥꯕꯁꯨ ꯁꯦꯜ ꯑꯝꯇ ꯂꯩꯇꯦꯅꯦ." "ꯄꯥꯕꯅ ꯇꯣꯝꯊꯤꯟꯁꯦ ꯈꯔ ꯌꯦꯡꯉꯝꯃꯣ. ꯑꯩ ꯏꯅꯦ ꯇꯣꯝꯕꯤꯗ ꯉꯥꯡꯅꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ." "ꯍꯣꯏ ꯍꯣꯏ, ꯀꯗꯥꯏ ꯑꯉꯥꯡꯗꯨ ꯁꯤꯗ ꯄꯤꯔꯝꯃꯨ." ꯅꯥꯎꯕꯤꯁꯨ ꯇꯣꯝꯊꯤꯟꯕꯨ ꯃꯄꯥꯗ ꯄꯤꯔꯝꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯕꯤ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯁꯪꯒꯣꯝ 2 ꯄꯤꯕꯤꯗꯣ ꯑꯃꯇꯪ ꯄꯤꯕꯤꯔꯛꯑꯣ." ꯇꯣꯝꯕꯤꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯁꯦꯠꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯏꯀꯥꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯁꯦꯜꯗꯣ ꯏꯃꯥꯗꯒꯤ ꯂꯧꯔꯒ ꯍꯌꯦꯡ ꯄꯤꯔꯛꯑꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯃꯥꯗꯨꯕꯨ ꯁꯦꯜꯒ ꯑꯝꯇ ꯄꯤꯁꯤꯜꯂꯛꯇ꯭ꯔꯣ? ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯦꯅꯁꯨ ꯆꯠꯂꯤꯅꯦ." "ꯄꯤꯁꯤꯜꯂꯛꯏꯗ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ. ꯑꯩꯗꯤ ꯅꯣꯏꯗꯒ ꯁꯦꯜ ꯑꯝꯇ ꯄꯤꯁꯤꯜꯂꯛꯇꯅ ꯃꯥꯒꯤ ꯀꯦꯅꯅꯕ ꯂꯩꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ꯭ꯔꯥꯅ ꯅꯤꯡꯉꯨꯔꯦꯗꯅ." ꯅꯥꯎꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯅꯔꯝꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯁꯨ ꯊꯧꯕꯒ ꯅꯣꯡꯃꯒꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇꯗ ꯂꯩꯔꯝꯃꯤ꯫ "ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯄꯣꯠꯐꯝ ꯐꯝꯕꯁꯤꯕꯨ ꯋꯥꯔꯕꯣ?" ꯂꯤꯛꯂꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯅ, "ꯇꯥ ꯊꯧꯕ, ꯋꯥꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯁꯦꯜ ꯆꯤꯜꯂꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ." "ꯍꯣꯏ ꯇꯥ ꯊꯧꯕ." ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯃꯤꯍꯦꯟꯒ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯤꯛꯂꯥꯏꯗꯨ ꯁꯍꯔꯗꯒꯤ ꯑꯍꯤꯡ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯒ ꯈꯠꯅꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ, "ꯍꯌꯦꯡꯗꯒꯤꯅꯦ ꯁꯍꯔꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯔꯣꯏ." "ꯑꯩꯅ ꯁꯍꯔꯗ ꯆꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯥꯛ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯗꯧꯔꯤꯒꯦ? ꯑꯩ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ, ꯍꯥ? ꯑꯩꯁꯨ ꯈꯣꯡꯁꯦ ꯐꯔꯦ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ." "ꯃꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯅꯅꯕ ꯁꯤꯟꯕꯤꯔꯛꯀꯅꯨ. ꯑꯩ ꯁꯍꯔꯗ ꯃꯇꯝ ꯈꯔ ꯆꯠꯈꯤꯅꯤ." "ꯂꯤꯛꯂꯥꯏ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯔꯔꯣꯏ." "ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯋꯥꯗꯨꯗꯤ." "ꯑꯣ, ꯐꯔꯦ. ꯅꯪꯅ ꯁꯍꯔꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤꯕꯁꯦ ꯁꯍꯔꯗ ꯅꯪꯒꯤ ꯀꯅꯥ ꯂꯩꯒꯦ?" "ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ? ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯅꯤ." ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯂꯤꯛꯂꯥꯏ, ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ. ꯅꯪꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯗꯒꯤꯁꯨ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯞꯊꯣꯛ꯫ ꯑꯗꯨꯒ ꯅꯪ ꯁꯍꯔꯗ ꯍꯌꯦꯡꯗꯒꯤ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ. ꯅꯪꯅ ꯑꯩꯁꯦ ꯕꯗꯅꯥꯝ ꯄꯤꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯒꯦ ꯈꯟꯒꯅꯨ. ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯁꯍꯔꯗ ꯆꯠꯄ ꯊꯤꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ." ꯃꯤꯍꯦꯟ ꯃꯥꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ, "ꯐꯔꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯍꯔꯗ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯆꯠꯅꯤꯗꯤ ꯆꯠꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯅ ꯂꯩꯅꯤꯡꯗꯦ." ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯂꯤꯛꯂꯥꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯦ ꯃꯧꯗꯨꯅ ꯃꯤꯍꯦꯟꯗ ꯋꯥꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯂꯤꯛꯂꯥꯏꯕꯨ ꯈꯥꯝꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯅꯥꯎꯕꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯇꯁꯦꯡꯅ ꯑꯩꯅ ꯉꯥꯡꯉꯨꯕꯗꯨꯒꯤ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯂꯥꯛꯇꯦ. ꯑꯩꯁꯨꯕ ꯍꯦꯛꯇ ꯉꯥꯡꯉꯨ." ꯅꯥꯎꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯉꯁꯤꯗꯤ ꯏꯃꯥ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ?" "ꯑꯗꯨꯅꯤꯅꯦ,
ꯄꯥꯕꯁꯨ ꯉꯁꯥꯏꯗꯒꯤ ꯅꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯁꯦ꯫ ꯅꯥꯎꯕꯤ ꯃꯥꯁꯨ ꯃꯃꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯥꯎꯕꯤ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯥꯕꯥ, ꯏꯅꯦꯗ ꯍꯪꯉꯨꯁꯤꯔꯥ?" ꯄꯥꯕꯅ ꯉꯁꯥꯏꯅ ꯍꯪꯉꯕꯅꯤ꯫ ꯃꯥꯗꯤ ꯉꯁꯤ ꯆꯠꯇꯦ ꯍꯥꯏꯅꯦ꯫ ꯉꯥꯏꯅ ꯅꯣꯡ ꯉꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯂꯤꯛꯂꯥꯏꯕꯨ ꯉꯥꯏꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯆꯔꯥ ꯍꯦꯜꯂꯕꯅꯤ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯁꯍꯔꯗ ꯆꯠꯅꯅꯕ ꯃꯐꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯥꯎꯕꯤ, ꯇꯣꯝꯊꯤꯟꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯑꯩ ꯅꯪꯒꯤ ꯏꯃꯥꯕꯨ ꯄꯨꯔꯛꯀꯦ." "ꯍꯣꯏ ꯕꯥꯕꯥ, ꯄꯥꯕꯁꯨ ꯐꯖꯅ ꯆꯠꯂꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯃꯤꯍꯦꯟ ꯃꯥꯁꯨ ꯁꯍꯔꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ "ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯝꯕꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯏꯪꯕꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯤꯗꯣ ꯅꯠꯇ꯭ꯔꯣ? ꯉꯔꯥꯡ ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯗꯣ?" "ꯃꯥꯅꯦ ꯃꯥꯅꯦ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯣ꯫ ꯑꯩꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯃꯥꯒ ꯅꯨꯄꯥꯗꯨꯒ ꯇꯧꯅꯔꯤꯕ ꯏꯔꯥꯡ ꯏꯪꯒꯤꯠꯁꯤꯡ ꯑꯗꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯕꯅꯤ꯫ ꯅꯠꯇꯦꯅꯤ ꯅꯣꯏꯕꯣ, ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯅꯦ." "ꯍꯣ, ꯅꯨꯄꯥꯗꯨꯗꯪ ꯅꯠꯇꯤꯌꯦ, ꯅꯨꯄꯤꯗꯨꯁꯨꯅꯦ ꯅꯨꯄꯥ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ." "ꯍꯣꯏꯗ, ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤꯗ." ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯃꯤꯍꯦꯟ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤ꯫ ꯊꯃꯣꯏ ꯑꯗꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯄꯤꯁꯨ ꯈꯥꯝꯕ ꯌꯥꯗ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯃꯥꯒꯤ ꯂꯤꯛꯂꯥꯏꯅ ꯃꯥꯃꯛꯇꯗ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ꯫ ꯃꯤꯍꯦꯟ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯝꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅ ꯂꯤꯛꯂꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯅꯥꯎꯕꯤꯁꯨ ꯄꯥꯈꯠꯅ ꯃꯄꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ "ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯗꯤ?" ꯃꯤꯍꯦꯟ ꯁꯥꯎꯅ, "ꯀꯅꯥꯒꯤ ꯅꯃꯥꯅꯣ? ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯩ ꯆꯨꯕ ꯍꯧꯔꯝꯃꯤ꯫ "ꯕꯥꯕꯥ, ꯑꯗꯨꯝꯅ ꯇꯧꯅꯨ. ꯏꯃꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ?" ꯃꯤꯍꯦꯟ ꯃꯈꯥꯗ ꯒꯤꯠ ꯐꯝꯊ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕꯤ, ꯅꯃꯥꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ." "ꯍꯥ? ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯩ ꯏꯃꯥꯕꯨ ꯂꯧꯔꯨꯒꯦ." "ꯆꯠꯈ꯭ꯔꯁꯅꯨ. ꯅꯃꯥꯅ ꯄꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯂꯒꯨꯝꯁꯦ꯫ ꯅꯃꯥꯁꯦ ꯋꯥꯖꯔꯕꯅꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ, ꯃꯥꯅ ꯄꯥꯝꯖꯕ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ." ꯅꯥꯎꯕꯤ ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯣ? ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯦ ꯀꯔꯝꯅ ꯁꯦꯟꯅꯧ ꯍꯥꯏꯕꯅꯣ? ꯑꯩ ꯋꯥꯔꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯃꯍꯥꯛꯁꯨ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯅꯥꯎꯕꯤ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯆꯤꯟ ꯅꯅꯥꯎꯒꯤꯗꯃꯛ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ. ꯄꯥꯕꯅ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ. ꯄꯥꯕꯅ ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ." ꯅꯥꯎꯕꯤ ꯃꯥꯁꯨ ꯃꯄꯤ ꯇꯩꯊꯣꯛꯅ ꯃꯃꯥꯒꯤ ꯃꯩ ꯊꯥꯕꯗ ꯌꯥꯎꯍꯧꯗꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯍꯥꯟꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯔꯛ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ "ꯄꯤꯛꯏꯕ ꯃꯆꯥꯕꯨ ꯍꯨꯟꯇꯣꯛꯑꯒ ꯆꯠꯄ ꯉꯝꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯥꯗꯤ ꯉꯁꯤꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯆꯤꯜ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯐꯥꯎ ꯀꯧꯈ꯭ꯔꯔꯣꯏ." ꯃꯤꯍꯦꯟ ꯃꯥꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯕꯨ ꯍꯩꯅꯗꯕ, ꯇꯨꯀꯠꯆꯕ, ꯍꯪꯒꯣꯏꯕ ꯀꯌꯥ ꯐꯥꯎꯔꯔꯦ꯫ ꯅꯥꯎꯕꯤ ꯀꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯕꯥꯕꯥ, ꯅꯪ ꯀꯞꯀꯅꯨ. ꯄꯥꯕꯅ ꯀꯞꯄꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦ." "ꯄꯥꯕ ꯀꯞꯂꯔꯣꯏ. ꯏꯆꯥꯁꯨ ꯀꯞꯄ ꯌꯥꯗꯦ. ꯏꯆꯥꯒꯤꯗꯃꯛ ꯄꯥꯕ ꯂꯩꯔꯤ. ꯏꯆꯥ ꯀꯔꯤꯒꯤ ꯋꯥꯒꯅꯤ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯇꯣꯝꯊꯤꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯩ, ꯅꯥꯎꯕꯤ, ꯅꯧꯄꯥꯁꯦ ꯍꯧꯒꯠꯂ ꯃꯥꯜꯂꯤ. ꯆꯪꯉꯣ ꯏꯃꯨꯡꯗ." "ꯍꯣꯏ ꯕꯥꯕꯥ." ꯅꯥꯎꯕꯤꯁꯨ ꯑꯃꯨꯛ ꯇꯍꯥ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯤꯍꯦꯟ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯃꯄꯥꯕꯨ ꯁꯦꯟꯅ ꯐꯤ ꯁꯥꯔꯤꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯤꯍꯦꯟ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯆꯥꯎꯕꯗꯨ ꯃꯤꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯤꯍꯦꯟ, ꯍꯟꯗꯛꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯄꯥꯎ ꯌꯥꯝ ꯇꯥꯏꯗ."
Mihen walang kari sukhumda ikaina leirami. Chawbasu hande amuksu hanjinna hairei. Aidi ngakpung urabani paudu tabada. Aduga mi khudingna loina hainarakpaduda konadi thajare. Ado itaw nang buhana kemta khanghodrabo. Mihen mamai mamit adu ngangsangang na khumlai. Itaw sigi wasi to sida. Atopa wari nungai boina sanasi. Adugi hairadi itaw aigi nupido isaw khara langjarasu yam phakre. Mihen su mamangda chawbana haikiba wada mahakna chawthokchakiba kayado ngasidi chawbagi mamangda mamai phaba nongkhatpa ngamnamde. Kondumsu mihen ge mawong aduna nungaitana yenglamduna chawbada onsinduna hairei. Chawba nang ama ngakda tumi layudana. Oh lejage ta kodum. Somdana naubi ma su mopagi sangom leba thoraklami. Pikliba magi mopa adu supamni. Ine sangom lupa ahumgi pibiro. Oh pirake. Tanjadu da mauna ha ama pot leba changlakpa aduda naubi ubada hairei. Ibema nangbu saharda mayum pankrabi liklagi machanupido natro. Naubi ikaina khumlei. Hoinama. O sina nangi naupaduro. Masakasi kayada phazarinu yenguni. Sibu nama asina machasi huntokduna mayum panbe hek ngamidako. Naubidi mafam asida kuina banthaduna lairabadi. Sum makha samtharakani khangladuna potpham phambiduda amuk onsinduna hairei. Ine khara thuna bibiro. Hoi pirage. Ngasagi mauna ha adusu makha tarakli. Nangsu hayeng wai nama dauna tawganuko. Naubi mapi ira chena leptuna lairami. Tanjaduda sangom dusu piraklami. Naubi su sangom piraklibado lauraduna sel piramduna mayumda khonglei thuna halaklami. Naubi mayum hek yaubaga maupabu thamduna hek launa kaplami. Kasi asumna mina aibu ubada ngangnaribase. Ima nangnaniko. Ngasidi pabada natana aibusu yauna miya mangda ikaiba nanghali. Masipumba nangna wahenbaniko. Nangbudi aigi imani haibada tukutchaba phaure. Ai nangi na chawi ningdi paba busu ima nangna wahanbani. Nang yam phatte ima. Asi haiduna amuksu mapabu konsinjaduna kaplaklami. Pikliba tomthindi karisu khangba natabanina machena kaplibadu ubada mahaksu peri tawrami. Chahi amagi matungdani liklai saraba nungsa aduda fi kana sunanaba laknari. Tanjaduda kethabi phiyama ma puthoraktuna thoklai. Aduga liklaina phamlibaduda langsilaklami. Phi ama anidang subada asukuinabro. Yam thuna phi singse suba loisalamo. Aina amuk thoklakpada. Wahaido haiduna liklaida mamit khana yengnamduna imungda changkhirami. Liklaisu yamna wana phi singadu suba loisinaba laknari. Liklai phi suna tarakliba mapi adusu taithokjai. Mabukningdasu asumna khalami. Ngasi aina pirang sinthana lelibase nangbu mirairubagi mahainiko. Amuksu mabukningda khanba pumba chinbal thokna haidorakli. Aigi ichasingna mama aibu kayada warurumgada. Icha naubisu laisabi mapung pharamlani. Icha tomthinsu yam chawramani. Aisibu icha masak uba phangkigadrani. Phangani haibasu thajaraktre. Wakhalduna lamjing oi ngahakdi mathau kauthokli. Tanja aduda thongaldagi thaubasu changlaktuna liklaida onsinduna hairei. Kanana mukari haire amuka pagaleramisina. Thaubagi khonjal tabada liklai gyan khangdak lakpagumna mapi adu sassa taithoklami. Thaubasu liklaida onsinduna hanglai. Nachedi kai lekre. Imungda laikibani. Thauba liklaida hanna phau yenglamda imungda onsinduna kethabibu kaurami. Nupi amda thorau ni nangbo. Mapana amda thorau. Nangi kainomsu lairei yengulaune. Kethabi masu Thaubagi khonjal tabada hatu thoklaktuna hairei. Aigi kai leire haino yengagi gadai. Thauba mahaki furi khawdagi lik mari ama lauthoraktuna kethabida pirami. Se aina nangi nena laireini pamaba yengu. Kethabisu liktu sizanduna. Aya yam phajaye. Sengabo. Sengi.
ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯏ ꯅꯨꯄꯥ ꯊꯧꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯦꯊꯕꯤꯁꯨ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯐꯤꯁꯤꯡꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯑꯃꯇ ꯂꯦꯡꯉꯝꯗ꯭ꯔꯤꯁꯤꯕꯣ ꯂꯤꯛꯂꯥꯏ ꯇꯞꯅ ꯏꯆꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯁꯨꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯀꯪꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯂꯤꯛꯂꯥꯏꯁꯨ ꯐꯤꯁꯤꯡ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯁꯨꯔꯝꯃꯤ ꯐꯤ ꯁꯨꯅ ꯁꯨꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯁꯤꯡꯒ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯤꯛꯂꯥꯏ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯍꯧꯅ ꯀꯦꯊꯕꯤꯅ ꯃꯥꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯧꯕꯅ ꯐꯪꯉꯤ ꯃꯍꯥꯛꯄꯨ ꯊꯧꯁꯥꯕꯤꯔꯝꯗꯦ ꯂꯤꯛꯂꯥꯏ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯊꯧꯕꯒ ꯀꯦꯊꯕꯤꯒꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯗꯨꯅ ꯆꯪꯉꯛꯇꯨꯅ ꯐꯝꯂꯝꯃꯤ ꯀꯦꯊꯕꯤ ꯉꯥ ꯑꯊꯣꯡꯕꯒꯤ ꯃꯍꯤ ꯑꯗꯨꯒ ꯀꯣꯊꯗꯨꯅ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯍꯦꯛ ꯆꯥꯕꯒ ꯃꯆꯤꯟꯗꯒꯤ ꯐꯨ ꯂꯥꯎꯅ ꯆꯥꯛꯁꯤꯡ ꯑꯗꯨ ꯀꯥꯝꯊꯣꯔꯛꯂꯝꯃꯤ ꯊꯧꯕꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯇꯝꯅ ꯂꯪꯂꯛꯏ ꯊꯨꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯔꯤꯕ꯭ꯔꯣ ꯊꯧꯕ ꯃꯥꯁꯨ ꯃꯈꯨꯠꯇꯨꯅ ꯈꯤꯇꯪ ꯂꯨꯞꯇꯨꯅ ꯇꯪꯂꯝꯃꯤ ꯍꯥꯏꯒꯨꯝꯕꯗꯅ ꯊꯨꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯌꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯔꯦꯝꯕꯗ ꯉꯥꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯈꯟꯖꯥꯅꯈꯤꯕꯅꯤ ꯊꯨꯝꯁꯤ ꯑꯅꯤꯔꯛ ꯊꯥꯛꯄꯒꯨꯝꯅ ꯃꯍꯥꯛꯅ ꯈꯟꯕ ꯑꯗꯨꯃꯛ ꯆꯨꯝꯂꯝꯂꯦ ꯂꯤꯛꯂꯥꯏ ꯇꯞꯅ ꯌꯥꯝ ꯀꯤꯅ ꯍꯥꯏꯖꯔꯛꯏ ꯏꯆꯦ ꯑꯩ ꯃꯇꯨꯡ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯗꯨꯅ ꯊꯨꯝꯁꯤ ꯑꯅꯤꯔꯛ ꯊꯥꯛꯆꯤꯜꯂꯨꯔꯦ ꯇꯧꯅꯤꯌꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯊꯣꯡ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ ꯊꯧꯕꯁꯨ ꯐꯤꯡꯅ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯔꯛꯏꯕ ꯉꯥꯁꯤ ꯅꯪ ꯂꯣꯏ ꯃꯥꯡꯍꯜꯂꯤꯅꯦꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯝꯕ ꯁꯣꯏꯔꯣꯏ ꯑꯗꯨꯅꯅꯦ ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯨꯄꯥ ꯊꯧꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯀꯦꯊꯕꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯥ ꯊꯧꯕꯅ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯀꯦꯊꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤꯔꯣ ꯆꯠꯍꯟꯅꯤꯡꯗꯕ ꯀꯥꯏꯗꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯍꯦꯛꯇ ꯍꯧꯖꯤꯛꯃꯛ ꯃꯉꯛ ꯁꯝ ꯑꯁꯤ ꯏꯟꯗꯨꯅ ꯇꯥꯅꯤꯡꯂꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯅꯦ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯁꯤ ꯂꯤꯛꯂꯥꯏ ꯀꯞꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯆꯦ ꯊꯧꯕ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ ꯀꯦꯊꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯃꯤ ꯆꯠꯂꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯏꯆꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯀꯦꯊꯕꯤ ꯃꯥꯁꯨ ꯂꯤꯛꯂꯥꯏꯕꯨ ꯀꯥꯎꯊꯣꯔꯛꯂꯝꯃꯤ ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣꯗꯅ ꯅꯪ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯔꯤꯒꯦ ꯅꯪ ꯂꯩꯕꯗ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯏꯆꯦ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯆꯥꯁꯤꯡ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯆꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯆꯦ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯃꯣꯏ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯕꯅꯣ ꯅꯪ ꯑꯩꯒꯤ ꯏꯐꯝꯗ ꯀꯌꯥꯝ ꯌꯦꯠꯅꯤꯡꯒꯦ ꯍꯥ ꯂꯤꯛꯂꯥꯏ ꯀꯞꯅ ꯀꯞꯅ ꯊꯧꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧꯕ ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯂꯤꯛꯂꯥꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯂꯤꯛꯂꯥꯏ ꯎꯄꯥꯏ ꯂꯩꯇ ꯊꯧꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯊꯣꯔꯛꯂꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯁꯈꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯃꯟꯗꯨꯅ ꯂꯩꯔꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯑꯁ ꯍꯪꯒꯥꯝꯅꯤꯅ ꯇꯧꯔꯤꯁꯦ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯁꯈꯤꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯁꯈꯤ ꯁꯣꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯂꯥꯛꯏ ꯑꯩꯕꯨ ꯀꯧꯁꯤꯜꯂꯔꯣꯏꯗ꯭ꯔꯣ ꯁꯈꯤ ꯂꯤꯛꯂꯥꯏꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯂꯤꯛꯂꯥꯏ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ
ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯗꯤ ꯑꯃꯨꯛ ꯀꯩꯗꯧꯕ ꯍꯜꯂꯛꯏꯕꯅꯣ? ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯨꯒꯗꯕ ꯋꯥꯅꯤ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯅꯄꯨꯔꯣꯏꯕ, ꯅꯆꯥ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯍꯥ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯇꯨꯀꯠꯆꯩꯌꯦ꯫ ꯏꯃꯥ, ꯀꯧꯔꯛꯀꯅꯨ, ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯁꯈꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯄꯤ ꯑꯗꯨꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ ꯃꯤꯍꯦꯟꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯃꯁꯦ ꯅꯪꯅꯗꯤ ꯈꯪꯗꯦ꯫ ꯅꯪꯗꯤ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯅꯁꯥꯅ ꯐꯪꯖꯕ ꯅꯠꯇꯅ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯍꯩ, ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥ ꯂꯤꯛꯂꯥꯏꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ, ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ ꯀꯅꯥꯝꯇ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯎꯄꯥꯏ ꯂꯩꯇ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯄꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯑꯃꯗꯤ ꯃꯤꯍꯦꯟꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯄꯥꯒ ꯃꯆꯦꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯂꯤ꯫ ꯅꯥꯎꯕꯤꯅ ꯅꯣꯛꯅ ꯅꯣꯛꯅ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯆꯠꯄꯒꯁꯦ ꯌꯥꯝ ꯍꯩꯔꯦ, ꯃꯈꯣꯡ ꯃꯆꯥꯁꯤꯒ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯑꯣꯟꯊꯣꯛꯅ ꯊꯨꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ꯫ ꯑꯗꯣ ꯕꯥꯕꯥ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯗ꯭ꯔꯥ? ꯆꯠꯂꯔꯣꯏꯗ ꯉꯁꯤꯗꯤ, ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯤ꯫ ꯑꯗꯨꯗꯤ ꯕꯥꯕꯥ, ꯏꯁꯥ ꯀꯟꯈꯠꯅꯕ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯆꯥꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯕꯥꯕꯥ ꯉꯥ ꯂꯩꯔꯨꯒꯦ, ꯑꯗꯨꯒ ꯏꯄꯥ ꯏꯆꯥ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯥꯒꯁꯦ ꯀꯟꯈꯠꯀꯗꯧ ꯃꯥꯜꯂꯤ꯫ ꯅꯥꯎꯕꯤ ꯅꯣꯛꯂꯒ, ꯍꯣꯏ ꯕꯥꯕꯥ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤꯅꯦ꯫ ꯃꯄꯥ ꯃꯆꯥ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯏꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯥꯃꯤꯍꯦꯟ, ꯅꯥꯎꯕꯤ, ꯏꯃꯥ ꯂꯥꯛꯏꯌꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯏꯗ ꯐꯠ ꯐꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯤꯍꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯇꯥꯃꯤꯍꯦꯟ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯤꯍꯦꯟ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯇꯥꯃꯤꯍꯦꯟ, ꯅꯪ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯅꯪꯒꯤ ꯂꯤꯛꯂꯥꯏꯅꯤ꯫ ꯑꯩꯒꯤ ꯂꯤꯛꯂꯥꯏꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ, ꯌꯥꯔꯒꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯌꯨ꯫ ꯂꯤꯛꯂꯥꯏ ꯎꯄꯥꯏ ꯂꯩꯇ ꯅꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯎꯕꯤ, ꯅꯪ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯅꯪ ꯏꯃꯥꯕꯨ ꯎꯕꯗ ꯀꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯥꯎꯕꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯀꯅꯥꯒꯤ ꯏꯃꯥꯅꯣ? ꯂꯤꯛꯂꯥꯏ ꯑꯃꯨꯛꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯇꯣꯝꯊꯤꯟꯕꯨ ꯄꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯤꯍꯦꯟ ꯂꯤꯛꯂꯥꯏꯅ ꯇꯣꯝꯊꯤꯟꯕꯨ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯇꯣꯝꯊꯤꯟꯕꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯨꯝꯕꯤ ꯑꯣꯛꯇꯕꯤꯅ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯏ ꯍꯟꯗꯛꯀꯤ ꯃꯤꯍꯦꯟꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯤꯍꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯤꯔꯅꯨ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯇꯥꯃꯤꯍꯦꯟ, ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯝꯖꯒꯦ꯫ ꯀꯅꯥꯒꯤ ꯅꯆꯥ? ꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯔꯣ? ꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯇꯥꯃꯤꯍꯦꯟ, ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯄꯝꯖꯒꯦ꯫ ꯃꯤꯍꯦꯟ ꯀꯔꯦꯝꯅꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ, ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯕ꯭ꯔꯅꯦ ꯍꯥ? ꯂꯤꯛꯂꯥꯏꯁꯨ ꯀꯞꯂꯒ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯥꯜꯂꯤ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗ꯭ꯔꯕ ꯅꯆꯥꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯁꯤꯕ ꯈꯪꯂꯛꯄ? ꯅꯆꯥꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤꯕ ꯄꯨꯝꯕ ꯅꯍꯥꯛꯇꯤ ꯈꯪꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥ ꯋꯥꯈꯤꯕ,
ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯈꯨꯝꯕꯁꯨ ꯉꯝꯗ ꯀꯞꯂꯒꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯆꯥ ꯇꯣꯝꯊꯤꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯌꯦꯡꯂꯤ ꯃꯤꯍꯦꯟꯁꯨ ꯂꯤꯛꯂꯥꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯅꯪ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯪ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯇꯥ ꯃꯤꯍꯦꯟ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯝꯖꯈꯤ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯤꯍꯦꯟꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯆꯥ ꯇꯣꯝꯊꯤꯟꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯏ ꯂꯤꯛꯂꯥꯏꯁꯨ ꯇꯣꯝꯊꯤꯟꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯃꯥꯒꯤ ꯇꯣꯝꯊꯤꯟ ꯏꯃꯥꯅ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯅꯨꯡꯁꯤꯅ ꯄꯪꯆꯨꯞꯇ ꯆꯨꯞꯂꯝꯃꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯗꯨꯅ ꯀꯞꯄ ꯌꯥꯗꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯑꯃꯨꯛ ꯃꯤꯍꯦꯟꯗ ꯁꯤꯟꯅꯔꯛꯏ ꯇꯥ ꯃꯤꯍꯦꯟ ꯏꯆꯥꯁꯦ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯛꯎꯀꯣ ꯑꯃꯨꯛꯁꯨ ꯅꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯥꯎꯕꯤ ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯂꯥꯜꯂꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯏꯃꯥꯁꯨ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯅ ꯊꯃꯣꯏ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯂꯛꯂꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯡꯉꯝꯗꯕ ꯄꯣꯠꯂꯨꯝꯁꯤ ꯄꯨꯗꯨꯅ ꯏꯆꯥꯁꯤꯡꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯅꯥꯎꯕꯤꯁꯨ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯍꯧꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯑꯩꯒꯤ ꯄꯥꯕꯅ ꯏꯃꯥꯒꯤꯗꯃꯛ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤꯕ ꯄꯨꯝꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯅꯍꯥꯛꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯐꯪꯂꯕꯀꯣ ꯑꯩ ꯈꯪꯉꯤ ꯏꯃꯥꯅ ꯋꯥꯔꯝꯒꯗꯕ ꯄꯨꯝꯕ ꯑꯗꯨꯕꯨ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯁꯍꯔꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯏꯃꯥ ꯅꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯕꯗꯨꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯁꯣꯝꯗ ꯂꯤꯛꯂꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯊꯟꯇ ꯆꯠꯅ ꯋꯥꯈꯜꯗ ꯃꯋꯣꯟ ꯈꯟꯖꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯨ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯥꯗꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯃꯁꯤ ꯄꯨꯝꯕ ꯏꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯏꯁꯥꯅ ꯐꯪꯖꯕꯅꯤ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯔꯧꯗꯦ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏ ꯃꯍꯥꯛꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯀꯥꯏꯅꯗꯨꯅ ꯅꯤꯡꯉꯝꯗꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ